엘레, 엘렌. 까리 지금 들어. 엘레. 아씨 돌래 너희가 말어 그래도 예 아주 로셜리니 드레스 이루저더나 까리 로살리바. 예 아주 드레스가 셀로노 하러 스토니스 기타 레로 하러 코밋 깨떠요. 예치 코밋 부에 이행에 까서 오잖아 예. ngana kai hai nang ye phone da. 오 그게 다 그지 ngani tarabde. 예 따리네 마기네. 얀닝장 와이. 누피우 나오자 닌장 되네. 마나 돌아가니. 예. 아유 너 비담 좀 비담다 다 또. 너희 내면 팔아니 아이지 cái nói không nè. cây nó mình gì đó lại nè. 본시보다 오늘 사오는 거 얘기 브라 레몬보다 이 거기 마시는 거 cái đồ cái gì. 마 타복기 장기 부정한다 하람데 장도에 커터에 겜다 스바위 비람데 또 믿는 장기 앵원데 농아이 더블레 브라바 Adu cái nồi này thì mà hạt thổ từ đầu dưới này hay mà có cái gì. À khôi tôi chụp ảnh hay em gì mà. 하이 타박 칼리나 오다에 락버가나 농니니 레 좀 장갑니 낭 하이라 윰 마카다 레이티 고잉 오피스 하고 레이 아코이 줄 레이티 그리고 또 그래 저는 이제 강원. 어떤 데지 계속 강원. 너희쇼 앵원데 칸 농아이 더 말이다 Cây nó gì cây nó cái ngoài đó có số lấy tiền đó. năng phẳng nghe yun da số này lấy tiền. cái nào là hai rồi đi mà vào. 고잉 오피스 하이 옴니 아이네 그래 코차 상바지다 너 아이가 본인 더 바보 자오잖아 năng đi vào khăn luôn thì lùa đấy. ở đây là tiền đâu. 아 빙아이데 거의 분분 싸미나가 분분 싸미나가 아좀 떨어미니 거의 너희 콜레 잡아도 바보디 파이에도 아이네 콜레 잡아가지고 너희 할라가 거의 잡아 코부디 그라 아이가 싸미나가 야 cái nơi đó hậu của chẳng nghe năng đi xuống đi làm gì. 그렇지 lấy bữa làm đó vào năng 어, 아이 진짜 사고 진짜 속고 있네. 파레시, 아 너희까지 되노? 이 타박하면 더 싸우지는 Mấy ai thằng ông chơi nó. 파레 하이도로 아이주 간업도 장고기게, 마음도 비업도 장고기게. mà tụi mình cái đầu năng gì. 아코 마이시엔 칼라이기, 아도 더 라프로게 타오네. Rồi phải gì năng trả thô rồi. 호 너희, 우리 아도 회당 나도 디분쟁아. Năng đặt cái nó. 아 사람 있고. cái nó khoan là 줄 rồi cái nó nọc solo lọc thuộc 형 나왜 너무 허리 한다 오쇼. 헤이, 나고. 마이코 니건 노. 동노. 이 말하면 빨리 동노 보시. 수어시 다리 하비도. 남자 타고 동노. đây trong không trong chính điện trong 왜? 안 하는 더라 그래요. Yenge. Tholok tri. mình làm tí yên người ta. Tholok ti. Nga abolak ti. 예. 아, 넌 돌이지 돼. Para sesi. Namai nuôi cái đống trâu tụ. Mi nụ rồi ngang pha với ẩm màn cái này. Thok kita. Hapu yang sa. 베마 Diba? aku kakak no mai ge Sa boleh bi. eh Lah. noi ba boy ma nam ne khu je Lah. eh Ba ban manam. yam chawro mine da bo kakao se so le bi ge Di thai le bi kila. đó gai tung se kakao ho bi dei be sa toi ni ko phong sida phong 거리거리 그거 하면서 오시고. 아니 뭐톡 샷키드나. 시가 이게 들리네. 시인 거 후르데이 톡 뭐야 래 그럼 한번 해보시. 아이. 조여이네. 아이고 미나 진짜 의사가 심당 라이브 영어로 쓰라네 봐. 아이. 시 가만히 타면 더 이제. 근데 부지마 허리 또. 아야 나고 마당 가고 마당 간 게지 지보 해보 타이밍 지보 잘 잘다로 인더 시보 그래 혀를 더 이뻐서 뭐야 뭐 시보 아니 예
ꯕꯦꯝꯃ ꯅꯪ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯄꯨꯜꯂꯝꯃꯤꯅꯣ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯇꯧꯔꯝꯃꯒ ꯁꯨꯃꯥꯏꯅ ꯄꯨꯜꯂꯝꯃꯤꯕ ꯍꯥ ꯑꯆꯥꯄꯣꯠ ꯂꯩꯒꯗꯧ ꯁꯨꯃꯥꯏꯅ ꯄꯨꯜꯂꯝꯃꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯃꯤꯗꯣ ꯈꯪꯗꯦ ꯈꯪꯗꯤꯌꯦ ꯑꯩ ꯀꯅꯥ ꯂꯩꯒꯦ ꯁꯤꯗ ꯑꯉꯥꯡ ꯐꯥꯔꯝꯃꯦ ꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯑꯉꯥꯡ ꯐꯥꯔꯝꯃꯦ ꯑꯁ ꯕꯦꯝꯃ ꯈꯨꯝꯃꯨ ꯂꯥꯛꯑꯣ ꯊꯣꯡꯉꯥꯟꯗꯣ ꯀꯩꯒꯤꯅꯣ ꯍꯣꯏ ꯅꯣꯏ ꯑꯉꯥꯡ ꯐꯥꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯁꯤ ꯏꯆꯥꯅꯦ ꯕꯦꯝꯃ ꯁꯤꯅ ꯕꯕꯥꯔꯣ ꯅꯠꯇꯦ ꯁꯤꯗꯤ ꯅꯣꯏ ꯑꯉꯥꯡ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯣꯏ ꯆꯠꯈꯤ ꯃꯥꯔꯣ ꯁꯤꯗ ꯀꯅꯥ ꯂꯩꯒꯦ 이모 집한테 밥이 세 아가 발레미세 적다싱 지가 아가 발레미네 부서러 아가 발레미네 세 브리스 시장에 돈이고 호이 나발이 아가 발레미스가 이노 보나바니나 하 베마시라 세 여기도 아코시 가나 잠시 보 가나 아가 노시 부이데 마 누마 짜니니 세 호이 너희 가람서 기바로 그런 것이 되게 한다 안가니나 우라가 라는데 이때 뭐지 브리스 시장에 돈이고 세 아이 하고 마마네가 고물로 산다고 해 썰어 그럼 또 보시 허지민 담다 뭐 안가가 바다나 마마지 두가를 간 거다 가리 무삼사 후라라 타면 돼 자지 깬 도다네 뭐니 각사 보고 난 간지 틴독던 다이죠 아유 니네 하이미엔 비비로 시장지 풍갈로 그럼 다 오린다 이제 아유 놀리니네 지구 산노라게고 레가시다 아이레링 아이다부 안강노 이게 바다나 후란지 디도리니 마마미 칸들 두가이든 아리엠보다 바고 아파버 타박 도바 레가시다 수금바 안강노 비 파보에로 후란지 디도바 잉젤리버 튕기바 거지 까람다 누시비보 되지 아 거기 누시비보 까나 레긴 레가시다 아이보 누시비보 까나 레긴 레가시다 보 이래게다 간다 보테 나거이 뭐 에 놀리야 하우 사이 우디 레가시다 안강 바람보도 아이나니 파래도 안강 파바니도 멍학상도 쏙 과이브네나 누시가 나라데 팝니다 나거이 뭐 하오 사이미 카나바다 와라면이 식탁절로 난 까이샤 로이노 이 두칸에 볼레 람바네 호이 쌀라게 레가시다네 아파바 타박도 봐 거이지 누세비바가 남들 아이 보대다 까나나부 누세비도 너 거이보 그 간답다 타박 진홍 행안 버거 타박 무치 타박다 좀 레이도리버니 타박 자마 아이시 사시 자마 타박 자마 아이나 마사이시다 방간다 좀 한다락바 이자도나 까마이 타위자노 꺄안 따데 하이 폰시 락프라 마잉아리 시보 호호 샤누 파워 마디 파니다 마네 알로 산 붕어 아이 난 까마이 떠리바 파리카나 까마이 떠봐 바봉 마탕 타다 따래 마탕 타다 하이 붕어 가라 간나 호노고 호이 바봉 한덕 미망드네 이차나가 바자나 꺄안 따나 파스카 따록따나 락바세 나마가 레이탄니나 나파 아이디 누가제도리미 미망다 호이 바봉 아이 타박 칼라가 돌아담네 마탕 타다 호호호호 누가제레다 하이하이 짝짝하고 봐봐 호호호 아이 통짝 통돌이 응 통돌이니 응 파래 마팜도디 까마이따위 위더도 사바레 까마이따위야 사주 차대 잉주 잉대 좀 누가이다 봐 오호호 바디 마사 겜 똥 덤나 들어 이샤 에 아이 가림 똑대 호이 바디 까까이 레로게 바바게 에 아이기 뭐야 레이라케 디에 루홍 홍동과 레카이기 가우라 레카이기 더도 와 독sat박이다 나파나 세나바 파이좀 반자바도 아마땅 뭐 밤이네 호이 바디 톡라 레이지 시도디 팡데 अरे भाई थम मगे ट्रेनिंग कनोनी ना फोन कोई ना पाइबे देबा 호호호호 थमे को बा 타모 헬로 बेबिजा 하우 करेनो 마미리 इन वन द पाव के नम तोंग के न फोन तोरी ने 마우 मथंग था दने
ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯊꯕꯛ ꯈꯟꯕꯒꯤ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯑꯗꯨ ꯃꯊꯪ ꯊꯥ ꯊꯣꯛꯂꯛꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯀꯩꯁꯨꯝ ꯇꯧꯗꯦꯍꯦ ꯇꯨꯝꯃꯨꯕꯩ ꯀꯩꯅꯣ ꯑꯗꯨꯒ ꯌꯥꯝ ꯇꯞ ꯇꯞꯅ ꯉꯥꯡꯉꯤꯗꯨꯅ ꯇꯨꯝꯃꯨꯕꯒꯤꯅꯦ ꯅꯍꯥꯟꯒꯩ ꯉꯥꯡꯕꯒ ꯃꯥꯟꯅꯗꯕ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯗꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯦꯟꯖꯥꯡ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒꯅꯦ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯑꯣ ꯑꯗꯣ ꯐꯣꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩ ꯊꯝꯃꯒꯦ ꯍꯣꯏ ꯑꯗꯣ ꯀꯩ ꯂꯩꯔꯨꯒꯦ ꯅꯪꯒꯤ ꯀꯩꯁꯨꯝ ꯂꯩꯔꯛꯀꯅꯨꯗ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯌꯦꯅꯥꯎꯅꯤꯅꯦ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯐꯥꯎ ꯐꯥꯎꯕꯅꯦ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯑꯝꯇꯪ ꯉꯁꯤꯒꯤ ꯁꯠꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯊꯤꯕꯥꯅꯤꯅꯦ ꯈꯤꯇꯪꯕꯨꯗꯤ ꯃꯟꯕ ꯈꯣꯏꯃꯨ ꯍꯥꯎ ꯏꯗꯣꯝꯆꯥ ꯈꯣꯏꯃꯨ ꯍꯥꯎ ꯅꯪꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯡ ꯐꯕ ꯀꯜꯂꯦ ꯌꯥꯝ ꯐꯩꯀꯣ ꯅꯪ ꯂꯩ ꯆꯥꯎꯊꯣꯛꯆꯩꯅꯤꯀꯣ ꯌꯥꯝ ꯐꯕ ꯑꯣꯏꯌꯨꯀꯣ ꯃꯥꯏ ꯄꯥꯛꯎꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯌꯥꯏꯗ ꯍꯣꯏ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁ ꯄꯣꯠꯀ ꯍꯨꯔꯥꯜꯂꯣꯏꯗ ꯁ꯭ꯋꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯨ ꯂꯥꯛꯄ ꯉꯥꯏꯔ ꯀꯧꯒꯦ ꯈꯣꯏꯃꯨ ꯍꯥꯎ ꯏꯃꯥ ꯑꯩꯉꯣꯟꯗꯒ ꯀꯧꯔꯛꯑꯦ ꯑꯗꯣ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯉꯣꯟꯗꯒ ꯀꯧꯔꯛꯑꯦ ꯑꯩ ꯊꯕꯛ ꯑꯃ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯗꯣꯂꯤ ꯑꯣ ꯅꯪ ꯀꯥꯏꯗꯅꯣ ꯑꯩꯔꯣ ꯇꯨ ꯆꯟꯆꯟ ꯍꯣꯏ ꯆꯠꯀꯦ ꯇꯧꯕ ꯑꯣ ꯆꯟꯆꯟꯗꯣ ꯏꯆꯟꯅꯨꯄꯤꯅꯦ ꯑꯁ ꯐꯥꯎꯕꯗ ꯏꯊꯛ ꯊꯛꯈꯠꯂꯦ ꯈꯤꯇꯪꯗ ꯆꯣꯞꯄꯦ ꯅꯪꯁꯨ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯇꯥꯈꯣꯏꯃꯣ ꯅꯍꯥꯟ ꯑꯩꯅ ꯄꯤꯕ ꯍꯩ ꯃꯍꯤꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯩ ꯑꯗꯨ ꯊꯛꯄꯗꯒꯤꯅꯦ ꯌꯨꯝꯗ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯠꯊꯣꯛꯏꯕꯣ ꯑꯗꯣ ꯗꯣꯂꯤ ꯁꯨꯝ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯅꯣꯛꯑꯝꯅ ꯈꯪꯕ ꯋꯥꯍꯩꯗꯨꯕꯨ ꯁꯨꯝ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯆꯠꯂꯒꯦ ꯇꯥꯈꯣꯏꯃꯣ ꯌꯥꯔꯦ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕ ꯇꯣꯛꯑꯒ ꯑꯩ ꯀꯅꯥ ꯀꯅꯥ ꯑꯉꯥꯡ ꯅꯨꯕꯤ ꯐꯥꯕ ꯀꯅꯥ ꯀꯅꯥꯒꯤ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯨꯅ ꯌꯦꯡꯁꯤꯜꯂꯒꯦ ꯗꯣꯂꯤ ꯉꯥꯏꯈꯣ ꯁꯝꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ ꯆꯠꯄꯣꯏꯒꯦꯗꯤ ꯑꯁ ꯈꯤꯇꯪ ꯇꯤꯡꯍꯟꯅꯤꯡꯗꯧꯅꯤ ꯈꯔ ꯐꯖꯕ ꯐꯠꯇ꯭ꯔꯣ ꯀꯣꯂꯦꯖ ꯆꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯗꯤꯅꯦ ꯏꯕꯦꯝꯃ ꯅꯁꯝꯁꯦ ꯂꯣꯏ ꯄꯣꯛꯈꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯤꯗꯧꯕꯅꯦ ꯏꯇꯣꯝꯗ ꯇꯧꯄꯣꯠꯇꯦꯕ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯗ꯭ꯔꯗꯤ ꯃꯥꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏꯕ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯩꯗꯩꯅꯣ ꯑꯩ ꯁꯝ ꯁꯦꯝꯃꯤꯌꯦ ꯆꯟꯆꯟ ꯍꯣꯏꯒ ꯆꯥꯛꯇꯤ ꯆꯥꯔꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯣꯏ ꯑꯗꯣ ꯇꯧꯔꯒꯦ ꯁꯝ ꯁꯦꯝꯈꯤꯒꯦ ꯊꯝꯃꯒꯦ ꯐꯣꯟꯁꯦ ꯋꯥ ꯉꯥꯡꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯛꯄꯁꯦ ꯑꯩ ꯄꯤꯡ ꯄꯤꯡ ꯀꯥꯔꯤꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯁꯜꯂꯛꯀꯅꯤ ꯕꯪꯕ ꯉꯥꯛꯇꯪ ꯒꯦꯞꯄꯁꯤꯗ ꯑꯁ ꯀꯩꯗꯧꯔꯒꯦ ꯗꯥꯈꯣꯏꯃꯣ ꯋꯥ ꯉꯥꯡꯕꯗꯨ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯅꯪꯉꯔꯣꯏꯗ꯭ꯔꯕ ꯑꯗꯨꯗꯤ ꯁꯝ ꯁꯦꯝꯈꯤꯒꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯍꯥꯏꯕ ꯑꯗꯣ ꯅꯣꯏ ꯗꯥꯁꯤꯗꯤꯅꯦ ꯏꯕꯦꯝꯃ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯀꯣꯛ ꯁꯥꯟꯅꯕꯤꯔꯣ ꯌꯥꯗ꯭ꯔꯣ ꯁꯝ ꯁꯦꯝꯒꯦ ꯍꯥꯏꯔꯕꯅꯦ ꯍꯥꯏꯕ ꯁꯨꯝ ꯇꯜꯂꯦ ꯁꯤꯡꯕꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯏꯁꯦ ꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯋꯥ ꯉꯥꯡꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯝꯈꯤꯁꯤ ꯐꯣꯟꯁꯤꯗ ꯅꯠꯇꯦ ꯁꯝꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯐꯖꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯆꯟꯆꯟ ꯍꯣꯏ ꯂꯩꯔꯤꯉꯥꯏꯁꯤꯗ ꯁꯦꯝꯍꯧꯗ꯭ꯔꯗꯤ ꯏꯇꯣꯟ ꯁꯦꯝ ꯍꯩꯇꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯃꯩ ꯁꯝ ꯁꯦꯝꯕꯁꯦ ꯁꯝ ꯁꯦꯝꯕ ꯅꯨꯡꯉꯥꯏꯅꯤꯕ ꯐꯥꯗꯔ ꯕꯥ ꯑꯣ ꯑꯩꯗꯣ ꯁꯤ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯕꯗ ꯃꯩꯗꯣ ꯇꯠꯈ꯭ꯔꯦꯕ ꯑꯝꯇ ꯁꯦꯝꯒꯦ ꯉꯥꯛꯇꯪ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯂꯥꯟꯗꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯁꯝ ꯁꯦꯝꯕ
ꯅꯣꯏ ꯗꯥꯁꯦ ꯑꯩ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ ꯏꯕꯦꯝ ꯍꯟꯇꯪ ꯃꯇꯥꯡ ꯑꯩ ꯅꯍꯥꯟ ꯌꯥꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯈꯪꯕ꯭ꯔꯥ ꯐꯔꯤꯗꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯈꯪꯍꯧꯒꯗꯧꯔꯒꯦ ꯍꯣꯏ ꯃꯤꯡ ꯀꯧꯅꯔꯝꯕꯗꯒꯤ ꯏꯅꯝꯃ ꯒꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯍꯣꯏ ꯊꯨꯡꯍꯜꯂꯣ ꯆꯟꯆꯟ ꯀꯩꯗꯧꯔꯤꯕ ꯐꯔꯦꯅꯦ ꯁꯝꯁꯦ ꯁꯦꯝꯕ ꯍꯧꯔꯀꯥꯟꯁꯤꯗꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃ ꯇꯤꯡꯉ ꯇꯪꯈꯥꯏ ꯑꯃ ꯀꯩꯅꯣ ꯇꯧꯔ ꯊꯜꯂꯦ ꯗꯨꯔꯒꯥ ꯃꯥꯜꯂꯅꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯕꯥꯗ ꯀꯩꯅꯣꯝ ꯐꯣꯟ ꯇꯧꯔ ꯑꯝꯇ ꯍꯪꯉꯨ ꯃꯣꯏ ꯃꯩ ꯂꯧꯊꯣꯛꯏꯖꯥꯠꯂꯣ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯃꯩꯁꯤꯁꯨ ꯕꯦꯔꯥꯅꯤꯍꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯊꯨ ꯑꯀꯥꯏ ꯇꯧꯕꯗꯁꯦ ꯍꯜꯂꯣ ꯕꯕꯥ ꯑꯁ ꯏꯃꯥꯟꯅꯕꯤꯒꯤ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔ ꯃꯩꯗꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯉꯥꯛꯇꯪ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯊꯝꯃꯣ ꯀꯩ ꯃꯥ ꯇꯧꯔꯤꯗꯨꯕꯣ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦꯀꯣ ꯁꯣꯅꯣꯁꯦ ꯌꯥꯝ ꯆꯨꯕꯅꯦ ꯐꯣꯟ ꯇꯧ ꯇꯧꯕꯁꯦ ꯁꯤ ꯐꯣꯟ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯃꯩ ꯃꯨꯠꯊꯠꯂꯣ ꯍꯥꯏꯁꯦ ꯕꯕꯥꯗ ꯗꯣꯂꯤꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯐꯥꯎ ꯊꯥꯔꯣꯏ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯗꯥꯆꯣ ꯊꯥꯔꯛꯑꯣ ꯍꯥꯏꯌꯣꯕꯀꯣ ꯀꯔꯤꯅꯣ ꯊꯝ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯅꯣꯛꯊꯣꯛꯇ ꯉꯥꯏꯔꯦ ꯏꯕꯦꯝꯃ ꯄꯥꯏꯔꯛꯄꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯈꯥꯝꯕꯟ ꯆꯥꯎꯖꯩꯅꯤꯅꯦ ꯀꯩꯅꯣ ꯅꯠꯇꯦ ꯅꯪ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯕꯒꯤ ꯅꯪ ꯀꯩꯅꯣ ꯃꯩ ꯃꯨꯠꯊꯠꯂꯛꯏꯗꯨꯕꯣ ꯅꯪ ꯁꯝ ꯁꯦꯝꯕꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯗꯥꯏꯅꯦ ꯌꯣꯟꯅꯦ ꯃꯩꯗꯣ ꯁꯠ ꯁꯠ ꯊꯥꯔꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯝꯖꯩ ꯇꯪꯈꯥꯏ ꯑꯃ ꯇꯤꯡꯉ ꯇꯪꯈꯥꯏ ꯑꯃ ꯐꯜꯂ ꯍꯥꯏꯕ ꯊꯥꯔꯛꯑꯣ ꯑꯣ ꯁꯣꯏꯈ꯭ꯔꯦ ꯊꯥꯔꯛꯑꯣ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯩ ꯊꯥꯔꯛꯑꯣ ꯑꯁ ꯍꯥꯏꯖꯔꯤ ꯆꯟꯆꯟ ꯍꯣꯏ ꯂꯩꯕ ꯑꯥꯏ ꯂꯚ ꯌꯨ ꯊꯝꯃꯣ ꯌꯥꯔꯦ ꯃꯩ ꯊꯥꯔꯛꯑꯣ ꯊꯝꯃꯣ ꯊꯝꯃꯣ ꯍꯜꯂꯣ ꯕꯥ ꯌꯥꯔꯦ ꯊꯥꯔꯛꯑꯣ ꯀꯣꯡ ꯃꯦꯜꯂꯦ ꯑꯩꯈꯣꯏ ꯏꯀꯥꯏꯖꯩ ꯆꯟꯆꯟ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤꯁꯨꯅꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯍꯥꯏꯔꯗꯤ ꯏꯜꯂꯤꯁꯦ ꯎꯔꯦꯗꯅ ꯑꯩꯕꯨꯅꯦ ꯅꯣꯏ ꯅꯕꯨꯡꯗ ꯂꯩꯗꯣꯏꯁꯦ ꯑꯩ ꯉꯥꯎꯗꯣꯏꯅꯦ ꯍꯌꯦꯡꯋꯥꯏ ꯏꯕꯦꯝ ꯐꯩꯗꯨꯗꯤ ꯌꯥꯝ ꯈꯃꯟ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯈꯃꯟ ꯆꯥꯎꯗꯤ ꯐꯠꯇ꯭ꯔꯣ ꯈꯃꯟ ꯆꯥꯎꯗꯒꯦꯅ ꯃꯤ ꯉꯥꯏꯅꯤꯡꯉꯤ ꯀꯩꯅꯣ ꯍꯩꯃꯥ ꯆꯟꯆꯟꯅꯤꯅꯦ ꯆꯟꯆꯟ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯦ ꯏꯅꯝꯃ ꯉꯥ ꯀꯌꯥꯝ ꯐꯥꯒꯦ ꯅꯠꯇꯦꯗ ꯅꯠꯇꯦ ꯌꯦꯡꯉꯝꯃꯤꯅꯦ ꯁꯨꯝ ꯏꯁꯤꯡꯁꯤꯁꯨ ꯆꯥꯎꯔꯦ ꯑꯁ ꯅꯣꯏ ꯅꯕꯨꯡ ꯈꯣꯏꯃꯨꯗꯨꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯏ ꯌꯥꯝ ꯐꯩ ꯈꯣꯏꯃꯨꯗꯣ ꯅꯕꯨꯡ ꯑꯣꯏꯅ ꯐꯪꯖꯕ ꯌꯥꯝ ꯐꯔꯕꯅꯤ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯅꯦ ꯃꯤꯅ ꯂꯣꯏ ꯍꯥꯏꯅꯩ ꯐꯩꯌꯦꯅ ꯑꯗꯨ ꯏꯅꯝꯃ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧꯒꯤ ꯆꯥꯛ ꯊꯤꯔꯝꯗ꯭ꯔꯤꯌꯦ ꯍꯣꯏ ꯍꯣꯏ ꯊꯤꯕꯤꯔꯣ ꯌꯥꯝ ꯄꯤꯖꯧꯀꯣ ꯅꯕꯨꯡꯗꯣ ꯍꯣꯏ ꯂꯨꯅ ꯇꯧ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯂꯩꯀꯥꯏꯁꯤꯗꯗꯤ ꯐꯖꯅ ꯉꯥꯡꯅꯔꯤꯍꯦ ꯃꯥ ꯐꯥꯎꯕꯗ ꯑꯩꯁꯨ ꯌꯥꯎꯋꯦꯗꯣ ꯇꯧꯋꯦ ꯏꯁꯧ ꯈꯨꯂꯥꯡꯗꯨꯒ ꯂꯩꯖꯥ ꯊꯤꯔꯝꯗꯕꯩ ꯈꯣꯟꯊꯤ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯆꯧ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯑꯁ ꯑꯩ ꯆꯥꯔꯦ ꯅꯪ ꯆꯥꯊꯣꯛꯑꯣ ꯑꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯆꯥꯛꯀ ꯊꯤꯔ ꯆꯥ ꯂꯩꯔꯝꯃꯤꯁꯤꯅ ꯂꯥꯝꯕꯗ ꯆꯥꯊꯣꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁ ꯑꯩꯗꯤ ꯗꯣꯂꯤ ꯍꯣꯏ ꯆꯥꯔꯦ ꯅꯪ ꯃꯤ ꯃꯌꯥꯝ ꯆꯥ ꯂꯩ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯤ ꯑꯗꯨ ꯇꯥꯆꯧ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯟꯗꯛꯇꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯁꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯗꯣꯂꯤ ꯈꯪꯅꯗ꯭ꯔꯤꯉꯩ ꯀꯥꯟꯗꯗꯤ ꯄꯣꯠ ꯆꯩꯁꯦ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯀꯩꯅꯣꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯄꯣꯠ ꯆꯩ ꯑꯝꯇ ꯅꯣꯡꯃꯇ ꯄꯨꯔꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤ ꯄꯣꯠ ꯆꯩ ꯂꯩꯕꯁꯤ ꯆꯠꯅꯩ ꯇꯣꯛꯑꯦꯗ ꯂꯩꯔꯔꯣꯏ ꯃꯗꯨꯒꯤ ꯄꯣꯠ ꯈꯨꯠꯂꯩꯗ ꯀꯩꯗꯧꯔꯕ ꯁꯨꯝ ꯇꯜꯂꯛꯑꯕ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯟꯗꯛꯁꯦ ꯇꯥꯆꯧꯁꯦ ꯈꯔ ꯐꯝ ꯀꯥꯎꯋꯦ ꯂꯩꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯑꯩ ꯎꯕꯗꯅꯦ ꯊꯥꯒꯠꯅꯔꯤꯕ ꯑꯗꯨꯅ ꯅꯠꯇꯦ ꯈꯪꯉꯕ ꯍꯧꯖꯤꯛꯁꯨ ꯑꯩꯅꯒ ꯍꯜꯂꯛꯄꯗꯅꯦ ꯏꯅꯦ ꯁꯈꯤꯒ ꯏꯅꯝꯃꯒꯗꯣ ꯂꯩꯔꯝꯃꯦ ꯇꯥꯆꯧꯁꯨ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯦ ꯇꯥꯆꯧ ꯊꯥꯒꯠꯂꯛꯄ ꯇꯥꯆꯧ ꯐꯥꯎꯕꯗ ꯑꯩꯁꯨ ꯌꯥꯎꯔꯦ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯑꯉꯥꯡꯗꯣ ꯃꯥꯅ ꯐꯥꯎꯂꯝꯕꯅꯤ ꯃꯣꯏꯅꯤꯅ ꯇꯛ ꯀꯟꯕꯅꯤ ꯇꯥꯆꯧꯅ ꯃꯗꯗꯤ ꯂꯩꯀꯥꯏꯗ ꯔꯤꯋꯥꯔꯗ ꯐꯪꯅ ꯒꯦꯔꯦꯟꯇꯤ ꯊꯦꯠꯂꯦꯗꯅ ꯑꯣ ꯑꯗꯣ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯈꯔꯗꯤ ꯂꯩꯔꯣ ꯀꯩꯝ ꯂꯩꯇ꯭ꯔꯕꯅꯦ ꯂꯩꯔꯣꯏ ꯃꯥꯗꯤ ꯈꯪꯖꯕꯗꯤ ꯃꯅꯝꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯑꯗꯨ ꯂꯧꯔꯨꯔꯗꯤ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯆꯟꯅ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩ ꯂꯩꯔꯔꯣꯏ
มีไว้เนี่ยเลยแล้วนี่นั่นตาเจ้านะมีมันเลยแล้วนี่เฮ้ย matan fatrakan ini nih kita muat na lari buat nih atau pokok gitu bah kenal jana dabung jani nih halo Dole ya? how Noi thử cho bảo của nó bro. thôi bây giờ đó bảo phòng nó đi hành đặc tỷ pun dre Rồi noi college sat pada pun rồi vậy. hồi giờ vacation ôi đi đó nữa chat tri college Ai jo hafta ani sure ba maga bảo phone da ba. oh dabung sa mai phone chat tabra Phone chat ti message su tha ba ne online le ta ba. Do ai mang do yam toin ui ya. Noi ta na ju ram ba. oh do chan gai ga do haina ra ge ruga moi da hai pe chat pa ya ba yenga ge Aduma number atop di pai da bra. number to ba je khoi na khang ba di ma ge number adu khatang khang ye to pa di pai da ba ma ri da Pa to ko koi ga la khang ji da. is koi ro ye thôi bây giờ nó mang tao qua tao mà bro Nang ta chapi mai pa dong asira ga nam chapi o duga ngon da pa dom ta he bro. Ai so na kan da ju leum ja ong khang re. hồi hai cái chân cái chân rồi cái đó có bao phong nào bữa đây xí là cái Hoi. Tham ma ge ko được le. hồi ai nụ pin cái là bạc khai chân hai đây nè xin chào năng thôi bây giờ có bao phong nào bro ꯅꯍꯥꯟꯗꯣ ꯀꯣꯜ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯥꯏ ꯐꯣꯟꯗꯣ ꯆꯠꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯦ ꯃꯥꯁꯨ ꯇꯧꯔꯛꯇꯦ ꯑꯗꯣ ꯗꯥꯕꯨꯡ ꯆꯥꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯑꯗ ꯊꯣꯏꯕꯤꯆꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯊꯣꯏꯕꯤꯆꯥꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔ ꯖꯥꯠꯂ ꯈꯣꯠꯂꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨ ꯃꯕꯥꯅꯤ ꯈꯠꯅꯔꯤꯖꯥꯠꯂꯣ ꯑꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯅ ꯆꯟꯆꯟꯒꯥꯏꯒꯗꯣ ꯃꯣꯏꯅ ꯆꯠꯂꯒꯦ ꯑꯗꯨꯗꯨꯒ ꯍꯥꯏꯐꯦꯠ ꯍꯪꯉꯛꯑꯒꯦ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤꯜꯂꯛꯑꯒꯦꯕꯨꯗꯤ ꯍꯥꯏꯔꯝꯕꯅꯦꯕ ꯍꯣꯏ ꯑꯗꯣ ꯏꯕꯥꯅꯤ ꯃꯣꯏ ꯔꯦꯟꯠꯁꯦ ꯆꯪꯗꯕ ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯆꯪꯊꯣꯛꯎꯁꯤꯔꯣ ꯂꯥꯏ ꯀꯥꯟꯁꯤꯗ ꯌꯥꯏ ꯌꯥꯕꯧꯗꯤ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯩꯗꯧꯅꯔꯖꯥꯠꯅꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯧꯔꯒ ꯅꯤꯅꯦ 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 ꯂꯩꯇꯖꯥꯠꯂꯣ ꯍꯨꯏ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ Kana ꯑꯣ ꯀꯩꯅꯣ ꯁꯤꯗ ꯊꯣꯏꯕꯤꯆꯥꯅ ꯑꯃ ꯂꯩꯕꯗꯣ Toimim sai ba. Mi ga khara wang ba kuju ga khara ngau ba asi mamang college ta tamu do idira. ꯍꯣꯏ ꯑꯗꯨꯗꯣ Oh adu do. ꯑꯗꯨ ꯃꯥ ꯑꯝꯇ ꯎꯅꯒꯦ Ma di hafta ani hum sura male ni maman lau lak tana sakhiba. ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤꯒꯗꯤ ꯍꯥꯏꯔꯝꯒꯦ Ma do posai do loina puraga sakhre. Ado khoi ren jidati leidau mandre. ꯍꯣꯏ ꯗꯗꯥꯗꯨꯗꯤ ꯆꯠꯂꯒꯦ Hoi. ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯕꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ 이붕아 ꯀꯅꯥ ꯀꯩ ꯍꯪꯕꯅꯣ ꯀꯥꯈꯠꯂꯛꯑꯣ ꯃꯊꯛꯇ ꯏꯃꯥ ꯊꯣꯏꯕꯤꯆꯥꯒꯤ ꯌꯨꯝꯁꯤꯕꯨ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯗꯅꯤ ꯀꯥꯈꯠꯂꯛꯑꯣ ꯀꯅꯥꯅꯣ 이붕어ꯕꯣ 이마이ꯊꯣꯏꯕꯤꯆꯥꯒ ꯇꯤꯟꯅꯕꯅꯤ ꯑꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯃꯥꯟꯅꯕ꯭ꯔꯥ ꯀꯩ ꯂꯩꯔꯒꯦ ꯏꯆꯥꯕꯣ ꯊꯣꯏꯕꯤꯆꯥꯒ ꯑꯝꯇꯪ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯣꯏꯕꯤꯆꯥꯗꯣ ꯊꯣꯏꯕꯤꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯣꯏꯕꯤꯆꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯏꯃꯥ ꯊꯣꯏꯕꯤꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥꯊꯣꯏꯕꯤꯆꯥꯗꯣ
ꯉꯥꯏꯈꯣ ꯃꯃꯥ ꯁꯪꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯥꯔꯗꯤ ꯕꯣꯕꯣꯏꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯃꯥꯗ ꯀꯣꯛ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯅꯃꯥꯗ ꯇꯧꯒꯦꯔꯥ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯗꯦ ꯂꯥꯛ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯏꯁꯨ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯉꯥꯛꯇꯪ ꯂꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯐꯔꯦ ꯈꯔ ꯊꯨꯕꯤꯔꯛꯑꯣꯀꯣ ꯏꯕꯨꯡꯉꯣ Yang pare, kasih tahu kasih dulu. Yang pare. Yang poin tidak potau kain tahu kan, saya jadi. Ada dia yang mengkode kan mah. Aduh, mau pandang lagi tentang saya. Ngan dia, ibang yang show ibang. ꯀꯔꯤꯒꯨꯝꯕ ꯃꯥꯁꯤ ꯑꯁꯨꯃꯥꯏꯅ ꯅꯥꯔꯒ ꯌꯥꯝ ꯂꯥꯞꯅ ꯊꯥꯗꯣꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯦ ꯃꯇꯝ ꯐꯥꯔꯒ ꯂꯩꯔꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯁꯅꯣꯅ ꯊꯥꯗꯣꯛꯑꯕꯅꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯛꯆꯜꯂꯦ ꯃꯁꯥꯁꯦ ꯐꯅꯕ ꯃꯊꯪ ꯈꯔ ꯇꯧꯒꯦꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯉꯥꯡꯁꯦ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦ ꯃꯥ ꯑꯩ ꯆꯠꯂꯒꯦ ꯏꯆꯥꯕꯨ ꯑꯗꯨꯝ ꯆꯥꯟꯅꯗ꯭ꯔꯥ ꯃꯥꯅꯤ ꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤꯆꯥꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯊꯤꯜꯂꯛꯑꯣꯅ ꯄꯤꯔꯝꯃꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ ꯑꯩꯅ ꯉꯁꯤꯕꯨ ꯍꯔꯦꯛ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯅꯪꯅ ꯍꯥꯏꯕꯤꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗꯅꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒ ꯊꯥꯒꯦ ꯑꯦꯛꯖꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯇꯥꯛꯄꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯀꯣꯟꯅꯔꯣꯏꯗꯕ ꯑꯉꯥꯡꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯜꯂꯛꯏꯕ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯔꯤ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯑꯃ ꯍꯦꯛ ꯈꯜꯂꯛꯑꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯀꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯏꯃꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯆꯥꯅ ꯅꯉꯣꯟꯗ ꯁꯤꯟꯅꯧꯅ ꯁꯤꯟꯅꯔꯝꯕꯅꯦ